Connect News Media tabiriba singbu taramna okchari. June kulumdoi gi numidang da sanakhiba Portugal versus Uzbekistan gi match ta Portugal gi star player Cristiano Ronaldo maha ki form da halakre. Match asi haukiba taruk suba minute ta Ronaldo na Uzbekistan gi mayokta maha ki ahanba goal score tauki. Masina mahakpu chok thraba player oina launaruba maha ki critic singbu matik saba Paokhum pikre. Masina Ronaldo gi fan singda excitement poknaki amadi haraubana atya phangbaga manaki. Loinana Portugal team bu lead piki. Ronaldo gi ahanba match DR Congo gi mayokta sanakibada maha ki performance ta ningba kaina kiba maha ki fencing Uzbekistan ga sanakiba match asida Ronaldo na form da halakpa ubada penaki. Ronaldo match asida henne active amadi confidence leiba uki. Match asida Ronaldo na trick kaya sinaba uki. Masina mayok naba team Uzbekistan gi player singbu surprise kaya piki. Uzbekistan team nasu first half ta dehydration drink ki matungda attacking mode laki. Adubu match asigi tara taruk suba minute ta Portugal player Mendes na Portugal gi ani suba goal amasu score tauki. First half ki kunipan suba minute ta Aziz Ganip na Uzbekistan gi ahanba goal score tauki. Adubu madu assistant referee na invalid oina piki. Goal asi maram asina cancel tauki madudi referee na goal score gi hek mamangda foul fangki. Referee na check torba matungda Uzbekistan gi Abbospek Fezulap na Portugal gi defender Joao Cancelo bu ball munana bohona bada inthuki. Adubu foul asi goal score gi mamangda thoki. Adubu rules ki matung ina goal asi cancel tauki. Aduga match asi ki kontra mapan suba minute Ronaldo na maha ki ani suba goal amuk hana score tauki. Masiga loinana first half bada Portugal Uzbekistan gi mayokta 0 da lead tauki. Match asida Ronaldo maha ki team matching da goal passing taubusu uki. Mahagna score tauba khakta natana maha ki team gi atopa player sing dasu goal gi chance kaya piki. Mamangi match ta Ronaldo gi mathakta goal passing taudabagi maral sikhi. Somnagi mahagna goal score taunaba honabagi wafam kaya hainaki. Adubu handaki match asida mahagna maha ki team matching busu chance piki. Ronaldo na official announce ti tawdri adubu handaki World Cup asina maha ki aroiba World Cup oibiyai. Match asigi second half ta Uzbekistan na Portugal gi mayokta ahen me attack tawba ngamkhide survive tawduna khangki. First half ki matamda Uzbekistan gi team na active oina attack tawkhiba adugumna second half ta tawba ngamkhide. Aduga Portugal gi team kucha manga ma ghi da lupagumna defending mode ta ball sanaki. Second half ki Mari suba minute ta Uzbekistan gi goalkeeper gi asoiba amada Ronaldo na goal score gi chance ama fangki adubu madu miss tauki. Masida goal score torum labadi Ronaldo hat-trick lorum gani. Ronaldo maha ki suba goal score gi chance kaya fangki. Chance miss tauduna hat-trick goal score tobungam khide. Second half ta mahagna suba goal gi dama kanna honakiba match asida uki. Mahagna sign tauduna mangonda ball pass tawhanba amadi mayoknaba team dagi ball munana bakan honaki. Ronaldo masana defending gi role da karak laki aduga attacking gi matamda second kharada amuk penalty box area fawba halaki. Masida maha ki speed amadi fast movement change ki skill karak uba phangki. Pumna maksigi mataida Ronaldo na hat-trick lobang amkhide. Second half ki aroiba matamdasu Ronaldo na Uzbekistan gi mayokta kanna attack tawduna maha ki hat-trick goal gi damak honaba uki. Aduga match ki marfutare suba minute ta Portugal gi damak manga suba goal Rafael Leao na score tauki. Portugal gi manga suba goal asina Uzbekistan gi mayokta lead pu amuka hena strong ohenki. Asumna Cristiano Ronaldo gi goal ani gi mateng na Portugal na Uzbekistan bu manga 0 da maithiba piki. Portugal na mamangi match ta draw sanaki adubu team match asida chauna mai pakre. Team gi damak Ronaldo na powerful performance utki. Ronaldo na match ki matungda I am back high ki. Uzbekistan gi team gi journey group stage asida loisin kre. Masiga loinana Portugal group ke da point mariga loinana top te yaukre amadi knockout ki damak strong claim taukre. Group asida Portugal gi match anida ama mai pakpa amadi atopa amana draw dagi point mari fangki.
अनीसुबा पोजीशन दा कोलंबिया पॉइंट अमा फंगदुना अहुमसुबा पोजीशन दा DR कोंगो अमदी उज्बेकिस्तान मैच ता माइथी खिबगा लोइनना फोर्थ पोजीशन दा लेख्रे। वीडियो सिदा ngasi gi di matang asoi fawbadang thagasari।